Manipurgi Governor Ajay Kumar Bhala boycott tawre haina kokomina ngarang lauthokhraba matung ngasi nungthil masing yamlaba miyam hawraktuna Rajbhavan gi gate tamda changsilakpada security force ka chawnum nakhrei khongjang loi nipan sokpadagi hospital da lagana khrei miyam gi khongjang adu ngasi nungthil pung amarom taba adwaida kokomi gi convener Khuraijam athawbana yujinglaga hawrakhibane kokomi gi maru oiba thomi sing yauna tongan maikaidagi lakpa nupi amadi miyoi kayana biti road ta hana pulaba matung Rajbhavan gi gate tamna thamjilakhe Governor apology tawgadabani President rule must stop insulting Manipur da singnabat lepadabani amadi India da mitai muthatnaba honaba lepo haibana chingba plekat kaya sizinaduna amadi kholaw kaya lauduna Rajbhavan tamna changsilakpada police na khongjangnoi sing ado Congress Bhavan gi gate mamangda thatlaga thamkhe Mafam aduda khongjangnoi singa police ka akan mongda punakhe tungda khongjangnoi sing aduna police ki athingba adu namkhairaga kanglagi nongchup thangba sanathong mamang traffic island manak tamda changsilakhe Mafam aduda police na barricade chingba sizinaduna khongjangnoi sing adu thingnam akan mongda honakhe Mafam aduda so khongjangnoi singna Governor na Manipur gi miyam da apology tawgadabane haibo kholaw kaya lauduna police ka akan mongda bunakhe Khongjangnoi sing aduga security force ka ngahak muknarapum batung rapid action force ke personnel singna tear gas cell amadi smoke bomb kaya kaptuna miyam adu tangkhai khe thodok aduda khongjangnoi nipan asok apan nangkhe asok pasing adu rims hospital amadi Ras Medicity da pukhatuna lagana khrei press na phongba paw amgi matung ina soklaba sing adugi manungda Khurai Haikru makhongdagi Nandaibam Santi Chahi Humfutara thoi wangkhai angom lekai dagi Nthawjam Priya Chahi Nifugani thoi Khongman Mangjil Mamangdagi Takhel Changbam Gyaneshwari Chahi Yangkhai Nipan Singjamai Mathak Thokchom lekai dagi Thokchom Gita Chahi Nifugam Patchoi dagi Abe Chahi Yangkhai Nithoi Lamlambung dagi Kes Rajeshwari Chahi Humfu Mari Tawungkhok dagi Kes Sabitri Chahi Humfu Amadi Bisum Oinam lekai dagi S Malamwanbi Chahi Kunithoi ni haide Khongjang aduga mari lainana kokomi convener Khuraijam athawbana hai Handak Indian Army na chatharakliba thawong asidi iramdam ase ikaiba pibane lamdam asigi identity da singnabane asigumba India Army na chathakhiba thawong asigi damak Manipur gi governor na Manipur gi miyam da lale haigatabani haina mamangda hanjin haikrabane Gwaltabi gi thodok adugi matang da governor na soikhre lankhre haina haifam thokpane madu haiba ngamdragati mahangna Manipur miyam gi yaifana ba thabak tawrakani haibase thajaba ngamde hauzik oriba lebak ki fibam asida Governor Ajay Kumar Bhala na wafam amata luktana leiriba asina maram oiraga khongjang ase changsinbane mahakna lale haijaba fawba hanba leitana khongjang ase changsin khikani haina mahakna makha takhe Akoy anjan haigre Manipur gi governor na Manipur miyambu Manipur gi lebak pu ikaiba piba lebak sibu insult tawba lebak si identity ngakpa ngamdragadi Thokriba thodo du masana lalena haibam chum thoi madur haiba ngamdragadi mahana Manipur gi yaifana ba thabak tawgani haibasi Manipur miyamna thajaba ngamde nahan numin 48 hours akoy miyamna general strike tawda penda phongdokre madugi manung du da bang lebang sa taba leader moi targadi miyamna haiba wafam ase Thokriba thodo Gwaltabi gi du soikhre ja haibam thokpani madu haidana ngasi baw tumina leisanba karimta haidaba sina maram moiraga Manipur miyamda ngasi dagi horaga akoy adum laba Atara kam laitaba khongjang changchinba magi manakong chikaga ma masana miyam da Manipur da soigre habese hairi babo khoi hanba laitana khongjang changchinba ngasi dagi horagani Hey